मैम अदुदी ngasidi magic ani khakhtang ai mathang mathang utjage lorakanda tutorial tawjage card ki magic ne ado som video yeng biriba adom su adom gi nak adom gi deck leragadi card tat tuk random card tat tuk khakhtang lokthok piro video je push taw biramo aduga adom gi deck leragadi card tat tuk khakhtang lokthok piro adukanda adom su yauna magic se tawmina je ko adu leitragadi adum yeng biro deck leragadi video je push taw biraga card random card trat thu khang lokthok piro ai sumaina ko 1 2 3 4 5 6 7 8 9 10 11 12 13 14 15 16 adom yangbiriba adom su 16 card lokthok pire ko yare ko play to bira aduga kamai to gada sigi 16 card che shuffle to biro ko sumaina any shuffle to biro dom na ko to biro to nimba mong na to biro dum eri random card lokthok pi gadabni ko aduga shuffle phajana tawraba matungda sumaina makha thangba card to yeng bihoro makha thangba card to adum yeng bihoro ko ai di silare ko adum na pai riba card to khwai makha thangba card to sumaina yeng bihoro sumaina ko ai silare ko aduga si ahan me card cha sumaina makha da option bigro aduga amma makha thambiro sumaina amma option biro amma makha thambiro amma option biro amma makha thambiro sumaina ko sum tau biro adom ju ko ai tawri sumaina sumai sum tau biro ko sida akon we pai hori card se ma'am sira phang sai do natti ko somna pai bi ju natti ko ngasai u hobu da ado sijina indicator o hanje bu ko sijina putholak se bu ko ji card to ado sije sumaina longthoga mathak ta option biro sumaina ko akoina thiroi ji mana o thiala je bu ko ma'am duga sije sumaina divide ani thokpiro sumaina ko sumaina ani thokpiro duga si akhoi gi ngasai indicator yaw card sheet pai ho biro duga si thambigro ko duga sije amuk chu ani thoji ko sikwa si indicator yaw daba poche thambigro indicator yaw poche pai biro si amuk sumain thambiro ko aduga si indicator yaw poche thambi horo duga si sida hapjan bigro aduga ngasai aina siji indicator ni haije gi ko mya do sijina ngasai card to si puthura bo yang biro adong gi ju chuma mani ko mana puthura mani ko sina hanba magic ado mayam sigi magic sigi tutorial di hujiki hairiba step tumak amuka hallaga yang biro hujiki hairiba step to adum follow to matam da adum tagani ko sumaina haidi card tuk oigadaba ko 16 card oigadaba aduga si makha gi ngorani aduga hujiki hairiba aina mamang tawgiba follow do adu tawbiro ahan bada si makha da happa sumaina hujiki video do amu han yang biro adu maina tawbo khudingi hujiki hairiba aroi bagi indicator na masana adum puthorani ko adugi hairiba step to adum follow tawbiro che bibi sidane nang card khara pai ko aina card khara pai ga tawgada bani on do harke ko tolo swan to kha si camera side to kha ho tolo mathang makha sum okhai ro sa okhai magic ni ko to je myam angang da tam mana te ko to je aduga makha ka to sumai yang ro makha thang ka to aduga mayam du ju yang lo aduga sumaina adugi adum leire ko ama sumaina makha thamo ama sumaina hapsalo ama thamo ama hapsalo ama thamo ama hapsalo ama thamo ama hapsalo ama thamo adu hapsalo ama thamo ama hapsalo ama thamo ama hapsalo loi dibo dum to dumaina haidi australia shuffle ko yebo ko sija haji mix to ine ba phajana haji sidagi na mix phajaba lai tiba aina ji ka to khangba ngam gi chance lai roi doine bu ko adu thamo thame dana adu australia shuffle ayu ji khuthau du ne bu ko mya aduga hoji akoina tawdu je ke do da ha kanda nang ka to khangawi ko masa
ꯃꯌꯥꯝꯗꯨꯁꯨ ꯎꯍꯜꯍꯧꯔꯦꯀꯣ ꯑꯗꯣ ꯃꯊꯛꯀꯤꯁꯦ ꯈꯛꯇꯪ ꯌꯦꯡꯒꯦꯕꯀꯣ ꯑꯩ ꯁꯤ ꯌꯦꯡꯉꯦꯀꯣ ꯁꯤ ꯅꯠꯇꯦꯀꯣ ꯀꯥꯔꯠꯇꯣ ꯁꯤꯁꯦ ꯑꯩꯅ ꯂꯧꯍꯧꯔꯒꯦꯕꯀꯣ ꯑꯗꯨꯒ ꯅꯪ ꯍꯧꯖꯤꯛꯀꯤ ꯀꯥꯔꯠꯇꯣ ꯃꯁꯛꯇꯤ ꯈꯪꯍꯧꯋꯤꯀꯣ ꯑꯗꯨ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯗꯣ ꯑꯣ ꯌꯥꯎꯗ꯭ꯔꯕ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯅ ꯎꯍꯧꯕ ꯀꯥꯔꯠꯇꯣ ꯁꯤꯗ ꯌꯥꯎꯕꯤꯕ꯭ꯔꯣ ꯑꯩꯅ ꯂꯧꯊꯣꯛꯈꯤꯕꯗꯨꯗꯤ ꯀꯔꯤꯅꯣ ꯈꯪꯍꯧꯕ꯭ꯔꯥ ꯑꯩꯅ ꯂꯧꯊꯣꯛꯄꯗꯨꯗꯤ ꯅꯠꯇꯦꯀꯣ ꯅꯠꯇꯤꯌꯦ ꯁꯤꯗꯁꯨ ꯌꯥꯎꯗ꯭ꯔꯦ ꯃꯥꯡꯈ꯭ꯔꯕ ꯑꯗꯨ ꯑꯩꯅ ꯂꯧꯊꯣꯛꯈꯤꯕꯗꯨꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯣꯏꯔꯝꯃꯗꯤ ꯉꯛꯀꯗ꯭ꯔꯥ ꯉꯛꯅꯤꯌꯦ ꯁꯤꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯃꯦꯖꯤꯛꯁꯦ ꯇꯨꯇꯣꯔꯤꯌꯦꯜ ꯇꯧꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛꯀꯤ ꯃꯦꯖꯤꯛꯇꯣ ꯃꯌꯥꯝ ꯌꯥꯝ ꯐꯖꯕꯅꯦ ꯑꯅꯧꯕ ꯃꯦꯖꯤꯛꯅꯦ ꯑꯗꯣꯝꯅ ꯃꯌꯥꯝꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯎꯠꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯦꯖꯤꯛꯇꯣ ꯇꯝꯃꯤꯟꯅꯖꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯦꯖꯤꯛ ꯇꯨꯇꯣꯔꯤꯌꯦꯜ ꯂꯣꯏ ꯇꯧꯖꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯦꯖꯤꯛ ꯇꯧꯕꯗ ꯅꯨꯡꯉꯥꯏꯕ ꯀꯥꯔꯠꯀꯨꯝꯕ ꯄꯥꯝꯕꯤꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯕ ꯐꯥꯏꯕꯔ ꯑꯣꯏꯕꯀꯣ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯌꯥꯎꯔꯤꯕ ꯀꯩꯅꯣ ꯅꯣꯔꯃꯦꯜ ꯀꯥꯔꯠꯇꯨꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ ꯅꯞꯄꯒ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯨ ꯁꯤꯒꯨꯝꯕ ꯀꯥꯔꯠ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯑꯗꯩ ꯑꯗꯨꯝ ꯆꯪꯉꯒ ꯕꯥꯏ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯇꯨꯇꯣꯔꯤꯌꯦꯜꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯇꯨꯇꯣꯔꯤꯌꯦꯜꯁꯦ ꯃꯌꯥꯝ ꯀꯥꯔꯠ ꯑꯦꯅꯤ ꯔꯦꯟꯗꯝ ꯀꯥꯔꯠ ꯀꯣ 12 ꯂꯧꯒꯗꯕ 12 ꯑꯣꯏꯒꯗꯕꯀꯣ ꯃꯁꯤꯡ ꯁꯨꯃꯥꯏꯅ 1 2 3 4 5 6 7 8 9 10 11 12 13 14 15 16 ꯑꯣꯏꯒꯗꯕꯀꯣ ꯑꯗꯣ ꯃꯦꯖꯤꯛꯁꯦ ꯑꯩꯅ ꯀꯥꯔꯠꯁꯦ ꯑꯩꯅ ꯁꯨꯡꯄꯥꯏ ꯄꯥꯏꯔꯣꯏꯗꯕꯅꯤ ꯑꯍꯥꯟꯕꯗꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯗꯤꯌꯦꯟꯁꯇꯨꯗ ꯑꯩꯅ ꯄꯤꯈ꯭ꯔꯅꯤꯀꯣ ꯀꯥꯔꯠ 13ꯁꯦ ꯀꯥꯔꯠ 13ꯁꯦ ꯄꯤꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯅ ꯑꯦꯅꯤ ꯁꯐꯜ ꯑꯗꯨꯝ ꯇꯧꯍꯜꯂꯣꯕꯀꯣ ꯑꯗꯨꯝ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡ ꯑꯗꯨꯝ ꯇꯧꯍꯜꯂꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯀꯥꯔꯠꯁꯦ ꯁꯤ ꯌꯦꯡꯍꯧꯔꯅꯤꯀꯣ ꯃꯥꯅ ꯌꯦꯡꯖꯍꯧꯔꯅꯤ ꯑꯩꯉꯣꯟꯗ ꯎꯍꯜꯂꯛꯀꯗꯧ ꯅꯠꯇꯦꯕꯀോ ꯃꯁꯥꯅ ꯌꯦꯡꯖꯍꯧꯔꯒ ꯁꯤ ꯀꯥꯔꯠꯁꯦ ꯑꯍꯥꯟꯕꯩꯁꯦ ꯁꯤ ꯃꯈꯥꯗ ꯑꯃ ꯊꯝꯍꯜꯂꯣ ꯁꯤꯗ ꯑꯃ ꯄꯨꯔꯛꯑꯣ ꯁꯤꯗ ꯑꯃ ꯊꯝꯍꯜꯂꯣ ꯁꯤꯗ ꯑꯃ ꯄꯨꯔꯛꯑꯣ ꯁꯤꯗ ꯑꯃ ꯊꯝꯍꯜꯂꯣ ꯁꯤꯗ ꯑꯃ ꯄꯨꯔꯛꯑꯣ ꯁꯤꯗ ꯑꯃ ꯊꯝꯍꯜꯂꯣ ꯁꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯁꯐꯜ ꯀꯧꯏꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯤꯃꯨꯛ ꯁꯨꯃꯥꯏꯅ ꯁꯤꯃꯨꯛ ꯁꯨꯃꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯗ꯭ꯔꯤꯕꯣꯀꯣ ꯇꯧꯔꯅꯤ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯁꯇ ꯂꯩꯍꯧꯔꯤꯕ ꯀꯥꯔꯠꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈ꯭ꯋꯥꯏ ꯃꯈꯥꯗ ꯂꯩꯈꯤꯕ ꯀꯥꯔꯠꯇꯨ ꯑꯣꯏꯒꯅꯦꯕꯀꯣ ꯑꯗꯨꯝ ꯑꯗꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯃꯊꯛꯇ ꯊꯝꯃꯅꯤꯀꯣ ꯃꯊꯛꯇ ꯊꯝꯀꯥꯟꯗ ꯁꯤꯗꯅꯦꯕ ꯑꯩꯅ ꯄꯥꯏꯗꯣꯏꯁꯦ ꯃꯥꯅ ꯊꯝꯍꯜꯂꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯕꯗꯗꯤ ꯁꯤ ꯁꯐꯜ ꯇꯧꯕ ꯃꯥꯟꯕꯅꯦꯕ ꯑꯗꯣ ꯁꯐꯜ ꯇꯧꯕ ꯅꯠꯇꯦ ꯀꯥꯔꯠ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯅꯕꯅꯦꯕ ꯃꯌꯥꯝꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯁꯐꯜ ꯇꯧꯕ ꯃꯥꯟꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯁꯐꯜ ꯀꯧꯋꯦꯕ ꯁꯤ ꯍꯧꯖꯤꯛꯀꯤ ꯁꯐꯜ ꯈꯨꯇꯧꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯍꯜꯂꯅꯤ ꯇꯧꯔꯒ ꯁꯤ ꯃꯊꯛꯇ ꯂꯩꯔꯅꯤꯀꯣ ꯀꯥꯔꯠꯇꯨꯗꯤ ꯃꯊꯛꯇ ꯂꯩꯔꯗꯕꯅꯤ ꯑꯗꯨꯝ ꯑꯦꯅꯤ ꯇꯥꯏꯝ ꯑꯗꯨꯝ ꯁꯤ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯀꯥꯔꯠꯁꯦ ꯄꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯅ ꯗꯕꯜ ꯂꯤꯞ ꯍꯥꯏꯅ ꯗꯕꯜ ꯂꯤꯞ ꯂꯧꯕꯤꯔꯛꯀꯗꯕꯀꯣ ꯁꯨꯃꯥꯏꯅ ꯄꯤꯡꯀꯤ ꯕ꯭ꯔꯦꯛꯁꯤꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯅꯤ ꯁꯤꯗꯤ ꯅꯠꯇꯦꯀꯣ ꯅꯪ ꯉꯁꯥꯏꯒꯤꯗꯣ ꯅꯠꯇꯦ ꯍꯥꯏꯔꯅꯤ ꯁꯤ ꯑꯩ ꯂꯧꯍꯧꯔꯒꯦꯀꯣ ꯍꯥꯏꯔꯒ ꯃꯊꯛꯀꯤꯁꯦ ꯂꯧꯍꯧꯕꯅꯦꯕꯀꯣ ꯁꯤꯅ ꯃꯌꯥꯝꯗ ꯁꯣ ꯇꯧꯕ ꯑꯗꯣ ꯁꯤ ꯑꯩꯅ ꯂꯧꯍꯧꯔꯅꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯃꯥꯏ ꯀꯥꯔꯠꯇꯣ ꯑꯩꯈꯣই ꯉꯁꯥꯏ ꯌꯦꯡꯈꯤꯕ ꯀꯥꯔꯠꯇꯣ ꯌꯥꯎꯔꯣꯏꯀꯣ ꯁꯤꯗ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄ ꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯌꯥꯝ ꯆꯝꯕ ꯌꯥꯝ ꯐꯖꯕ ꯃꯦꯖꯤꯛꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯥꯔꯇꯤ ꯅꯨꯡꯉꯥꯏꯕꯒꯤ ꯑꯣꯏꯅ ꯏꯟꯇꯔꯇꯦꯟꯃꯦꯟ ꯏꯟꯖꯣꯏ ꯇꯧꯕꯒꯤ ꯑꯣꯏꯅ ꯇꯧꯕ ꯌꯥꯕ ꯃꯦꯖꯤꯛꯅꯦ ꯃꯌꯥꯝ ꯑꯗꯨ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯃꯦꯖꯤꯛ ꯃꯌꯥꯝ ꯄꯨꯖꯔꯛꯀꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ